Manipur Top Channel की वीडियो अमते थगसगे ngasi फोंगबसी फोंगदा नवंबर tang 13 NSCN IM की makha hingningdre naga miyam Manipur की naga taba mafamsing maru oina Ukhul district democracy abolish tobugum Indo NSCN IM की group की dictatorship makha lakpa matamsida innocent public singi thawai yamna manghan bikre asumna hingbasi khangba ngamdre miyamna pamda NSCN IM na miyambu namthaduna thamli haina volunteer of the innocent people of Naga BIPN na thadorokpa serol amana phungdorakli BIPN gi chairman S Khapai amasum program committee Z wunchungna sahi tawduna thadorokpa chirol amana hai haujikti miyam gi apamba matung inna aikhoi punna hingminaba pamle athuba matamgi manungda open integrity campaign ama pangthokpa yanaba Naga amasung inhabitant area gi public singna BIPN da appeal tarokli miyamna lauribasi hill valley gi dimani hairagadi awaba khangma ngamdana lairiba Manipur naga inhabitant area dagi lauriba isil inaw singi demand tabiba line athuba matamgi manungda BIPN gi damakta aranba tholakpa khudingi thaudang pumba lairiba miyamsi withdraw tawbiraga matam amada hekta laingakna process asi protection piraga pung nifuga nipan gi manungda open integrity campaign pangthoknaba honabiyo serol asina makhatana hai aikoina haijariba asi laithokpiraga karigumba tok asina hill valley integrity future da kainingai oiba wafum puraklagadi lepkhatpa ngamdana lairiba singi masung asumna tarakli integrity support lising na punsinduna pi tarakpa matamda state langai ki thaudang oigani aikoi amatani khanduna state langakna matam amada hekta mafam amada aikoi kanbigadaba protection piba ngamgani hairagadi haujiktagi hauna khongjang jangsinaba sem saduna lairi aikhoigi apamadi apunba saktam ngakpa ILP amadi sing amadi tam thong manana jakhotminaba haibasini mem aina paba soikibi yorsun ngakpigani and thank you